ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯅꯤꯁꯥ ꯄꯥꯟꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯖꯥꯕ ꯄꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯤꯟꯅ ꯉꯝꯂꯕꯁꯨ ꯆꯤꯟꯅ, ꯈꯨꯠꯅ ꯉꯝꯂꯕꯁꯨ ꯈꯨꯠꯅ ꯄꯨꯟꯅ ꯊꯤꯡꯃꯤꯟꯅꯁꯤ꯫ ꯖबानिꯌꯥ ꯐꯔꯤꯁꯇꯥ ꯍꯥꯏꯕꯁꯤ ꯗꯣꯖꯈꯀꯤ ꯐꯔꯤꯁꯇꯥꯅꯤ꯫ ꯍꯗꯤꯁꯇ ꯂꯥꯛꯏ ꯃꯗꯨꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯖꯤꯅꯥ ꯇꯧꯕ ꯑꯃꯁꯨꯡ ꯌꯨ ꯊꯛꯄꯁꯤꯡꯕꯨ ꯗꯣꯖꯈꯀꯤ ꯃꯥꯏꯀꯩꯗ ꯐꯔꯤꯁꯇꯥꯅ ꯆꯤꯡꯗꯨꯅ ꯄꯨꯒꯅꯤ ꯑꯃꯁꯨꯡ ꯗꯣꯖꯈꯀꯤ ꯃꯅꯥꯛ ꯌꯧꯔꯒ ꯗꯣꯖꯈꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯖबानिꯌꯥ ꯐꯔꯤꯁꯇꯥꯅ ꯑꯣꯛꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯗꯣꯖꯈꯀꯤ ꯊꯣꯡꯕꯥꯟꯗ ꯗꯨꯅꯤꯌꯥꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯌꯣꯠꯀꯤ ꯆꯩꯅ ꯐꯨꯒꯅꯤ ꯑꯃꯁꯨꯡ ꯌꯨ ꯊꯛꯄ ꯃꯤ ꯑꯗꯨ ꯑꯔꯨꯕ ꯗꯣꯖꯈꯀꯤ ꯃꯅꯨꯡꯗ ꯂꯪꯊꯈꯤꯒꯅꯤ ꯑꯃꯁꯨꯡ ꯆꯍꯤ 90 ꯐꯥꯎꯕ ꯑꯔꯨꯕ ꯃꯈꯥ ꯇꯝꯅ ꯇꯥꯒꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯗꯣꯖꯈꯀꯤ ꯑꯔꯨꯕꯒꯤ ꯁꯔꯨꯛ ꯌꯧꯈꯤꯔꯣꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯔꯤꯒꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯃꯊꯛ ꯇꯝꯅ ꯍꯨꯟꯒꯠꯂꯛꯀꯅꯤ꯫ ꯖबानिꯌꯥ ꯐꯔꯤꯁꯇꯥꯅ ꯑꯃꯨꯛ ꯐꯨꯒꯅꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯗꯣꯖꯈꯇ ꯇꯥꯈꯤꯒꯅꯤ꯫ ꯃꯩꯒꯤ ꯃꯩꯔꯤꯅ ꯍꯦꯛ ꯍꯨꯟꯒꯠꯂꯛꯄꯗ ꯃꯅꯝꯒꯟ ꯑꯗꯨ ꯁꯦꯠ ꯁꯦꯒꯥꯏꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤ ꯑꯖꯥꯕꯀꯤ ꯃꯍꯥꯎ ꯇꯪꯍꯟꯅꯕꯒꯤꯗꯃꯛ ꯃꯅꯝꯒꯟ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯑꯣꯏꯍꯟꯈꯤꯒꯅꯤ꯫ ꯅꯤꯁꯥ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯂꯥꯎꯔꯛꯀꯅꯤ꯫ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯑꯁꯥꯕ ꯏꯁꯤꯡꯒꯤ ꯒ꯭ꯂꯥꯁ ꯄꯨꯔꯛꯂꯒ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯀꯅꯤ꯫ ꯏꯁꯤꯡ ꯑꯗꯨ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯐ꯭ꯔꯨꯡ ꯐ꯭ꯔꯨꯡ ꯁꯧꯔꯒ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯥꯕꯤ ꯌꯨ ꯊꯛꯄ ꯃꯤ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯃꯃꯥꯏꯒꯤ ꯁꯥꯁꯤꯡ ꯄꯥꯏꯊꯣꯛꯂꯒ ꯇꯥꯒꯅꯤ꯫ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯃꯁꯨꯡ ꯌꯥꯔꯤꯁꯤꯡ ꯀꯦꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯒꯅꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯃꯕꯨꯛ ꯌꯧꯕ ꯃꯇꯝꯗ ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯑꯗꯨ ꯇꯠꯂꯒ ꯃꯄꯥꯟ ꯊꯣꯛꯐꯝ ꯂꯝꯕꯤꯗ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤ ꯃꯌꯥꯁꯤꯡ, ꯌꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯔꯤꯜꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯂꯩꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯖबानिꯌꯥ ꯐꯔꯤꯁꯇꯥꯅ ꯌꯣꯠꯀꯤ ꯀꯨꯔꯖꯥꯍꯅ ꯊꯥꯒꯅꯤ꯫ ꯃꯑꯣꯡ ꯑꯁꯨꯝꯅ ꯑꯖꯥꯕ ꯄꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯤꯅꯤ ꯅꯤꯁꯥ ꯁꯥꯟꯅꯕꯒꯤ ꯑꯃꯥꯡꯕꯁꯤꯡ꯫ ꯑꯜꯂꯥꯍꯅ ꯃꯁꯤꯗꯒꯤ ꯀꯟꯕꯤꯁꯅꯨ꯫ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯖꯥꯕ ꯑꯁꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯥꯎꯁꯤꯟꯅꯔꯤꯕ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯤꯕ, ꯈꯖꯤꯛꯇꯪ ꯄꯦꯟꯗꯕꯒꯤꯗꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯔ ꯀꯥꯞꯄ, SP, N10 ꯇꯦꯕ꯭ꯂꯦꯠ, ꯗꯦꯟꯗ꯭ꯔꯥꯏꯠꯅꯆꯤꯡꯕ ꯆꯥ ꯊꯛꯂꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ꯫ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯈꯣꯡꯗꯥꯔꯤꯕ, ꯌꯣꯜꯂꯤꯕ, ꯂꯩꯔꯤꯕ, ꯆꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯊꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯁꯤꯟꯅꯔꯤ꯫ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯂꯝꯂꯣꯏꯗꯕꯅꯤ꯫ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯤꯡꯅ ꯃꯕꯨꯛ ꯂꯥꯝꯕ ꯏꯁꯤꯡ ꯈꯧꯔꯥꯡꯕ꯫ ꯍꯗꯤꯁ ꯑꯃꯗ ꯂꯥꯛꯏ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯌꯨ ꯊꯛꯄ ꯃꯤ ꯑꯗꯨꯒꯤ ꯃꯁꯥꯏꯒꯜꯗ ꯂꯩꯕꯥꯛꯀꯤ ꯗꯦꯛ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯐꯔꯤꯁꯇꯥꯅ ꯃꯩꯒꯤ ꯐꯥꯁꯤꯒꯤ ꯐꯝꯕꯥꯜꯗ ꯍꯥꯞꯀꯠꯂꯒ ꯃꯍꯥꯛ ꯑꯁꯤ ꯐꯂꯥꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯝꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯀꯅꯤ, ꯃꯍꯥꯛꯉꯣꯟꯗ ꯂꯥꯟꯅ ꯇꯧꯔꯛꯀꯅꯤ꯫ ꯖबाꯅꯤꯌꯥ ꯐꯔꯤꯁꯇꯥꯅ ꯃꯩꯒꯤ ꯖꯤꯟꯖꯨꯔ ꯊꯨꯔꯒ ꯐꯥꯁꯤ ꯇꯧꯐꯝꯗꯒꯤ ꯂꯧꯊꯔꯒ ꯗꯣꯖꯈꯇ ꯂꯪꯊꯒꯅꯤ꯫ ꯃꯍꯥꯛ ꯗꯣꯖꯈ ꯃꯅꯨꯡꯗ ꯆꯍꯤ 1000 ꯆꯨꯞꯅ ꯂꯩꯒꯅꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ꯫ ꯄꯔꯕꯔꯗꯤꯒꯥꯔꯦ ꯑꯥꯂꯝꯅ ꯃꯍꯥꯛꯀꯤ ꯊꯛꯅꯕꯒꯤꯗꯃꯛ ꯅꯝꯊꯤꯕ ꯏꯅꯥꯏ ꯄꯤꯍꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯎꯔꯒ ꯏꯅꯥꯛꯇꯒꯤ ꯄꯨꯊꯣꯛꯄꯤꯈꯣ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯣꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯩꯔꯤ ꯑꯃ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯆꯥꯛꯊꯦꯛꯂꯒ ꯀꯥꯍꯟꯈꯤꯒꯅꯤ꯫ ꯑꯃꯨꯛ ꯃꯄꯨ ꯃꯍꯥꯛꯅ ꯁꯦꯝꯒꯅꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯆꯤꯡꯂꯒ ꯍꯧꯒꯠꯂꯒ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯒꯅꯤ꯫ ꯖꯍꯤꯝ ꯗꯣꯖꯈꯀꯤ ꯑꯁꯥꯕ ꯏꯁꯤꯡ ꯄꯤꯊꯛꯀꯅꯤ꯫ ꯑꯃꯨꯛ ꯃꯕꯨꯛ ꯂꯥꯝꯂꯦ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤ ꯑꯃꯁꯨꯡ ꯁꯤꯟꯗꯒꯤ ꯂꯩꯏ 3 ꯆꯤꯡꯕ ꯆꯤꯟꯖꯥꯛ ꯄꯤꯖꯒꯅꯤ꯫
Sinda haibadi gaira singna laibakta tainaba saragadi khonjel mangba yamna tamthiba chinjak amani aduga mahaki mabukta saugani matam aduda faristana maigi khongup tong hangani madugi asaba aduna mathop adu saudoklaga nakongi lambi da mahi oina chen therakani amasung machindagi maigi jaibi thoklakani amasung mabuk manungdagi inai pumba makhong makhada tagani aduga mahaku maigi azabta punsingani amasung sahi lising ama chupna taduna laigani amasung laugani he mapu aihaku maina chaktheklei adubu paukum amata phangloi angakpani sahi lising chupna khumbirakta haibasi kayada chopkhrabano adugi matungda amuk ising khaurangi laugani matamduda glass ama purakani glass aduda sokpaga khusa sing kien khigani ising adubu yengbaga mamit amadi mamaigi sa sing paithoklaga dagani sahi lising chupna maigi komda leiraba tungda madudagi lauthoklaga maina khumliba jelda amuk thamgani aduda sahi lising ama amuk leigani mafamduda utkum chawraba lin amasung bisu leigani makokta maigi topi khongda maigi khongo tonghangani sahi lising amagi matungda amuk lauthoklaga jahanamgi kom amada amuk thamgani mafam adu yamna sagani amasung yamna lugani lubagi aroiba nairoi maduda zanjir lin amadi bisuna chingba mayam ama leigani mafamduda sahi lising ama amuk leihangani adugi matungda Allah ge nabi sallallahu alaihi wasallam gi minglen lawraga kaurakani matamdudi bungo rasulullah sallallahu alaihi wasallam na haigani he parwardigar alam mahak aigi sifat ki mapandi lan khre haibadi matik chadre adubu nahakna chanbirabadi mahak ki awaba asidagi hingani ichilinaw sing tangai fadana ikhoina aidi namaz soli haina leithokloidabani maramdi Quran lauri nasa sumaidagi hingu amasung nangi imung manungba sumaidagi kallu masjid natna hadis tilaki madudi nisa sijinnaba mi adu fasi gi fambanda hapkatlaga mahaki mapagi maming lauraga kaurakani maram aduna matam leiba khibikta aigi imung manungda kari soiribino check tawgadabani nattaba tarabadi hayang Allah amadi miyam mangda choplunaba machak oirugani asigumlaba thabaksing asidagi haibadi heroin guli yonba chaba yu thakba dendrai na chingba leiba yonba amadi makhoida mateng tawba bijapi thak tawba asina chingba tawhalloidabani tawramlaba sumadubu thingadabani loinana isasu hingadabani natrabadi aina tuminna leithoklabadi tuminna leithokliba mi adusu dandi phangbagi matik chabani masita nattana madubu thingbagi thabak tawriba singda mateng tawbigadabani loinana masi phattaba thabakni haiba wakhal asita oiraba sustiyen gadabani natrabadi iman yaudaba kumbani hairiba nisagi posing asi guli heroin amadi dendrait oiraba su loina amaga sariyat ki miyeng da chapmanai maram aduna masi pumnamak asidagi ngakna chatgadabani natrabadi yu thakpagi fangadaba azab sing adu ganja natraga ngang hidakna chingbana nisa sijinnaba singdasu fangani he banda gunagi thabakta luptuna leiganu mautna lamba fanglabani yengbiyu nungsirabi chininaw sing nisa chabagi azab sing asi taraga ekhoi tuminna leithokloisi egi chininaw sing mari mata sing imanaba singda share tausi mi amatasu thingbang ngamnaba ekhoi punna honase inshallah subsoi soidana share to biyo